Hello viewers, welcome back to my channel Laija Entertainment mayambu Laija Entertainment na mayambu amka na taram okchari ngasi se aina matam sangna film explanation tawraba matungda ngasi yam top pa tongan ba amakhak aina mati amtang mayamgi knowledge macha amakhak oinaba plus mayamgi skill masa da laijari ba talent se khudokpa itanja ama pinabagi damakta aina blog macha se namjabani ai nakta lairibase Arun Ningthaujam my satrani. Hi viewers. Arun gi magi nauna channel amakha hangtukchei channel sigi maming na rock with Arun haibani handak nauna hangtukchaba channel amani haiba channel se hangtukchabagi pandamdi masa maksu singer amani tongan ba singing line da chatlaga masa bisrat loijaraba adugumba satra amani mana handak magi channel anuba hudokchaba sida mayang interest da haibadi Manipuri kachin kuyada laiba iseibu pamjaba iseibu nungshijaba amasung platform di fangjadaba sakphom platform fangjadaba adugumagi platform machamtang ibi boina Aahanba first cover song competition amaka mahaki channel haibadi rock with Arun haiba channel asida panthokkadouri haiba competition sigi damakta aina khajitang details haijage haina aigi channel asida abu sum aina sagupiba oina blog macha se namjabani mayamna su nungshibiduna channel asibu subscribe tawbiyu like share yari makai tawbiyu amasung isaibu pamjaba singna hena support tawbiyu haba amtang su aina ai site tagi haibadi Laija Entertainment haba channel gi maikai tagi aina thamjari hoji makha taba oina aina mayamna khanginggadaba details haibadi competition asibu pataw karam singadabano kari no details khangingba leiragadi ai haijarage hoji Aahanba oina sinjariba first cover song competition ase handaki lakliba July tha hujujik chatliba July tha sigi tang kunga mapan phawda masagi oiba isei sin namjaraga phone da upload tawbirakadaba koi WhatsApp number masagi WhatsApp number ni Arungi sida screen da pijariba WhatsApp number asida mayam sum video se thagat pirau video se sanglabada minute ahum yelabada minute ani sidena sangan bado ekhoina video mayam ama cover tawraga pulam thaglabda upload tawbada kitang problem laigani adu yar makai minute ani tagi ahum khatangi range da isei se sakpirau haibe isei se adomna apamba instrument any musical instrument pairaga sakpirakpa yagani natraga track da saklaga su kaishu kaiba laiti adomna nambireba video adu haiba pijariba akhoi WhatsApp number asida thabirakadabani aina amkanna haijage thabirakadaba last date che hujujik chatliba July tha sigi tang kunga mapanda hoijagani masigi damakta tongan ba mayami puning thagat piba oina rock with Arun haiba YouTube channel asina Fajaraba prize kayam thamjari haiba prize do ai khajitang mayam mamangda lauthokjarage winner oigadaba oirakadaba adugumba singer singda rupa lising ahumgi mana ijagani amasung first runner up haibadi second taba haitare adugumba singer aduda lising ani gi mana pijagani amasung second runner up haibadi third tarakadaba adugumba singer aduda aikhoina lising amagi mana thamjari competition asigi procedure amtang aina haijage haibe niyom niti khara aina haijage jury akhoi gi tongan ba side gi jury leijagani masa maksu isai gi line da leijabanina masa maksu leire magi oja guru kaya amasu masigi kupna masigi hiramda oja guru kaya amanasu haiba hiram asida kupna yengchingani masita natana akhoi online da tawba adugumba competition am oibana maram oraga aikhoina comment masing thijagani makha tarakpada aikhoina comment masing haibadi XYZ competitor ama khaki comment masingda ekoina 20% 100 ki munga chada 20% ama adui mark lakhot jagani amsung magi isei phajabadana 80% mark am thamjaraga admai toroga ekoina winner singse lathokjaragani competition asibu nungsibiba amasung yawbigidaba competitor singna adomna entry fee oina rupa 100 gi entry fee amatang mathakta pijariba Gpay number asida kapira kadabani entry fee ase lawjeri base
mayamna hairiba competition se phagi tadanaba amasung hena puning thawatpada adomda oina chapinabagi damakta tawjabani masi mayamna su lana lobiganu aigi site su laija entertainment gi maikede su haijari competitors khudimagna masa masa gi details full details haiba pijariba whatsapp number asida thabirakadabani competitors mayamdagi handaki lagliba tang kun ga mapan phawda thagalapa video singsigi blog amakha pulak punchalaga blog amakha lagliba august ki tang amada rock with Arun haiba YouTube channel asida upload tawjarakani masigi makha tabada pirakpa natraga thabirakpa video singdo aikana reject tawjagani makha tabo oina hoji rock with Arun haiba channel asigi YouTube hangbiriba Arunda wahai amani tang habinabagi damta ai haijari Thagachari Laija Entertainment amadi Laija Entertainment gi subscriber oibiyu singbu haninga likana thagachari aigi channel asibu amadi aina handak panthokkadouri YouTube song competition asibu promote tawbibagi damakta haninga likana thagachari Laija Entertainment gi kuthangda aina Laija Entertainment gi subscriber singi mapumda haijaningadi hairiba competition ase sungsoi sodana yabiyu amadi platform fangjadriba singer singi damakta oina yamna khudongchaba ma oirgadoba sigumba competition ase yabiyu haiduna rock with Arun gi owner oijariba ai isagi maikaidegi myamgi mafamda nuruna nungshijari loisalakpada Laija Entertainment amasung rock with Arun haiba channel asigi maikaidegi competitor khudimakta all the best haiba wish asi pijari thagachari